Drug Thingsi Hairabadi mi ama Anidang Hatsi ke Ranjit Manipur da thengnariba drug ki issue ase ND and PSA khaktana thingba ngamloi maram asina state ki oiba hena kanba mi hatpa natraga mapunsi supa phadokpi ba natraga miya mamangda farsi toba yaba law ama semduna drug lalon bada senaba miyoi ama Anidang hatokse matam adu da drug thingba ngamgani haina Sugnu Assembly Constituency ki MLA Kanguzam Ranjit na phongdokre Manipur Legislative Assembly da haukiba March kunga marida Manipur gi Governor La Ganesan na thamkiba warol thagat pa phongdokpagi motion khanabada Governor gi warol adu semdoknaba motion pukhaladuna Kanguzam Ranjit na wafam singarang phongdokhiba ne mahak na hai Governor gi address adu da Manipur dagi mayai ka badrak ki issue sing thingnaba wafam pande state asida lainga ngadrak thinglagli ba se chahi kaya suraklei adubu hojik phawba waroi sinamata purakpa ngamdre Northeast ki state mari da delimitation tawbagi matang da notice issue tawkhre Manipur yauna awangnong poki state mari da delimitation tawbagi matang da Supreme Court na center da notice issue tawduna pawkhum pirak na bakhangan khre hiram asiga mari leina na delimitation demand committee for the state of Arunachal Pradesh Assam Manipur amadi Nagaland na Supreme Court petition ama tharakhibane Court asigi Justice KM Joseph amade Rishikesh Roy na center dagi response kawkhre Case asida Ministry of Home Affairs, Ministry of Law and Justice, Chief Election Commissioner, Arunachal Pradesh, Assam, Manipur, Nagaland ki Chief Secretary sing na respondent oire. Petitioner gi mahut siladuna Senior Advocate Gopal Shankar Narayan na court thamkibada. Kumja 2020 gi February kunganipan da thokiba presidential order amada awangnong poki state mari asida delimitation pangthokpada ayaba pikiba laire. Order sing asida yumpham oiraga petitioner gi maikaidagi kumja 2021-22 da India gi Prime Minister da Delimitation Act 2002 ase implement tawbiyu haina memorandum pisin khiba laire adumoinamak memorandum sing adugi pawkhum amata phangdana laire Indian Constitution gi Article 14 khonggaung na bamong da India gi state oriba Manipur Assam Arunachal Pradesh amade Nagaland na delimitation tawdraga atai state singdana delimitation tawre Delimitation Act 2002 ase amend tawkhiba decade ani helay adubu delimitation ge exercising ase awangnong poki state mari asidadi pangthokta na thamle loina na state sing asida representation of people's act section 8A ge makhada law and order gi phibam phatte haiduna na thaire law and order gi phibam da kaiba mata yaudana state mari asida state assembly amadi parliamentary election kaya mai pakna pangthokiba leire haukiba chahi 58 asida Awangnong poki state marida delimitation gi exercise ama phawba pangthokta na lakli hainasu mahakna makhata na phongdokhe Manipur gi kihom metric ton kun hanbo oina Dubai da thakre Mission Organic Value Chain Development for Northeastern Region gi midyang makhada Manipur Organic Mission Agency momana sinduna Manipur gi kihom metric ton kun hanbo oina Dubai da thakre senba chahi 2022-23 gi mapung phaba budget estimate lupa crore lising kunthra ga manga chani ga mari Dasmik taruk sino oire potsagi mamal hengat pana miyam da saitheng pide apun ba senfam lupa crore lising kunthra ga manga chani ga mari dasmik taruk sino oigada ba senba chahi 2022-23 ge mapung phaba budget ngarang Manipur Legislative Assembly da Finance Minister gi phampuri ba Chief Minister N Biren gi mahut silaga Agriculture Minister TH Biswajit na puthokre potsagi mamal hengalakpadage Kunay asigi miyoi kanglok pudingmakta chawna saitheng nang lihay na minister na phongdokre DMU bu mapung phaba University uhenbiu haiba demanda MSU na Education U Office Solon kre State asigi amatangai da ba University wediba Danamanjuri University gi awat apasing mengkhatuna mapung phaba University ama uhelu haiba demand thabak to onthok tabagi mayokta ngarang All Manipur Student Union MSU na Nitai Patsu thekta laiba Directorate of University and Higher Education ki office Solonsen kre Lainga ki thoksil soibada ge DM University mut tawre DMU mahiroi singi mahuta oja singna class boycott chathare University ama lingkhalaga madugi masak mathum sing ningthi nungai na semgat pidabana maram oiraduna Danamanjuri University mut higadawre khoirang khoisaung rabo oja singna makhoi gi wakat laingang na tabidre haiduna mahiroi singna hek tawganba class boycott ki khongjang du oja singna tawraga leire oja singi boycott ki khongjang na maram oiraduna postgraduate MA amasung MSc tamliba mahiroi sing chahi manglagadra mi painare somdana Education Department na wathok asigi matangda pukning sangbidre
NRFM gi ming sizinaduna sel khairamba KNAI ani phare NRFM gi ming sizinaduna Churachandpur Bazar da sel khairamba Kuki National Army Independent KNAI ge kadar ani district police na phagat khre nupi amakhak thongna hapada imung ama thongna hapaga manai state asigi oina Sambardine Nias Manipur plan hangdokhibaga loinana Central Agricultural University CAU gi midyang makhada numit mangani chupna satharakiba nupi lomi singi oiba sayan loibaga mari lenana integrated farming ge matangda chatharakpa training program loisinbagi thoram pangthokre loinana nupi amakhak thongna hapada imung ama thongna hapaga manai haina Sansalika Rashtra Sevika Samiti gi president Santakumari na haikhre Kangpokpi district ta pungkun mari total shutdown laukthokre Kangpokpi district hospital gi staff nurse amasung manpower gi awat pa leriba kaya sigi matangda ngarang Kangpokpi district hospital singda CSO singgi oiba mifam ama pangthokre mifam aduga mari lenana KSO Sadar Hills ki general secretary Thangtinland haukip na haikibada Kangpokpi CSO singgi mahut sinduna state government amasung mari lenaba authority da pikiba ultimatum ngarang ningthokaba numita matam loikhre adubu response amata laktabana July 13 ki ahing nongyai dagi 19 ki ahing nongyai phauba Kangpokpi district ta total shutdown lauthokle sang asida pumnamagna cooperation PBU haikhe numit humni phaubugi manungda lambi sembidrabade July 18 dagi lambi thingzillaga ne Kaisampat konjeng Hazari leikai amade jailer leirak ani asige phibam aduki matik sokpada natana khudong thiningai oire karigumba mari leinabasingna numit humni phaubugi manungda lambi asi sembidrabade tha asigi kunga mapandagi lambi thingjinbagi khongjang changsilagani haina konjeng Hazari leikai maira paibigi advisor Laisram Bisoyana phongdokre nupi macha ama scrub typhus na sire Churachandpur district tagi masagi chahi 8 lom surabi nupi macha ama scrub typhus nabadagi ngahan nomaijing numita Rims hospital da laikhidre haire source ki pau matungina laikhidrabi nupi macha du Nemal Sowam Apokpa Songriyak sang Kauwe Singhat subdivision gi manung chanba Tonglon pi dagi ne nupi masa si masangam davadagi Churachandpur district hospital dagi Rims hospital da refer tawakpani haire Manipur da naung namiyoi humbudraga humdoi positive oire ama laikhidre Manipur da hoki bapung kunmari asida sample 7 test obada miyoi humbudraga humdoi positive oiba thengnaduna positivity rate sada 13.3 laikhre loidana covid laisana maram oiduna miyoi ama sikhibadagi laikhidraba masing punna 2,136 yaukhre active case 405 da leire Facebook ki kuthangda mi neklaga masanupana mapa halankhre Madhya Pradesh ta masanupana sel gi damakta Facebook ki kuthangda killer ama neklaga chahi 58 suraba apokpa mapa nongmaina kaptu na halankhre masanupana neklaga halankhra banupa du gi maming na Mahesh Gupta kauwe Pisore town da leibane haukiba July 18 amasung 19 ge lona banumidangda mapa asina mahake kada tumdunu leiringaida nongmaina kaptu na hatkibane thawdok asiga mari leinana police na miyo yahum phagat khre police ki pauna hairibana mihat asida senari ba masanupa Ankit farga wahang pahong sathabada selpiu yadabaga mari leinana mapabu Facebook ki khuthangda Bihar dagi gang Ajit King ge group asi neklaga halan khibane mapabu halan nabagi damak mahakna lupa lakh ama pigani haina offer tawkhe crime adu sathanabagi damakta July 13 da Ajit hariba gangstar asige account da lupa lising tara advance oina deposit tawkhe loinana Lodi ko bamhaki mamanaba amagi khuthangda geng kangbu adu yum maduda puraklaga July 18 amasung 19 ge lonaba ahing pungani tabada yum madu ge ahum suba floor da tumdunu leiba mapabu nongmaina kaptu na halan khibane Ankit hariba miyoi ase yu edik oibada natana joar sanaba amasung criminal gi oiba thongdok ayada senaba miyoi ne killer aduna Ankit ki mapa nongmaina kaptu na hatpa matam aduda Ankit ki loina be mikap thoglakhe adubu Ankit na nong khakpagi makhol ni haikhe Killer aduna mapabu halaba matung yum adudagi heksat khibadagi Ankit na yum adu manungdagi thong thingjenkhe adubu nongan baga Ankit na mihar adu sakhangdaba singna satharambani haina police ta complaint tawkhe adubu police na singnabadagi Ankit phagat khibani haire Mizoram gi BJP gi MLA corruption gi charge ta jail yaukhre Mizoram gi BJP gi amatangairaba MLA Dr. BD Chakma yauna atopa miyoi taragani thoi corruption gi charge ta special judge Prevention of Corruption Act Vanla Land Mawiwana sahi ama jail yauna lupa lising tara fine thinaba khangan khre
BJP की MLA asi yauna topa miyoi taragani thoi Central Government na Development ka mari lainana ing 2017 da thadarakhiba lupa crore taraga manga lak nifuga mathoi lising humbudraga humdoi chaniga kuntraga nipan lana sizinakhibaga mari lainana Aizol da laiba District Court asina lupa lising taragi fine yauna sahi amagi jail da thamnaba order pikibane Center na sakot thoranga mari lainana thadarakpa yamlaba senpham sing lana sizinakibagi matangda state adugi BJP gi General Secretary na Governor da complaint torokpadagi Governor na inquiry committee ama semduna thizilaba matungda Anti Corruption Bureau da ing 2018 da FIR ama submit tawkhi madugi matungina Anti Corruption Bureau na thigalaba matung BJP gi MLA si yauna makoi taraga humdoi mara lairi haina chahi ama jail da thamnaba order ta khibane Aroi bada tabi di bapum namakpu thagat chare